ꯑꯍꯥꯟꯕꯃꯛꯇꯗ ꯅꯄꯥꯊꯣ ꯑꯣꯐꯤꯁꯤꯌꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ, ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯉꯣꯜꯒꯤ ꯄꯤ꯫ ꯌꯥꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ 5ꯅꯤ, ꯅꯨꯄꯤ 4 ꯑꯃꯗꯤ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯑꯍꯨꯝꯁꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ 5 ꯈꯛꯇꯅ ꯌꯨꯝꯗꯨ ꯄꯥꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯦꯝ ꯑꯣꯏꯕꯤꯁꯤꯡꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯅꯔꯛꯈꯤ꯫ ꯃꯆꯦꯝꯁꯤꯡꯗꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯈ꯭ꯔꯦ꯫ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯗꯨꯒ ꯃꯕꯨꯡꯒ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯆꯦꯁꯤꯡꯕꯨ ꯅꯣꯡꯃꯇ ꯆꯥꯛꯀꯧꯕꯤꯕ ꯉꯝꯗꯦ꯫ ꯃꯆꯦꯁꯤꯡꯗꯨꯅꯁꯨ ꯃꯧꯄ꯭ꯋꯥ ꯋꯥꯈꯤꯅꯤ ꯈꯟꯗꯨꯅ "ꯆꯥꯛꯀꯧꯕ ꯇꯣꯛꯁꯤ ꯏꯕꯨꯡꯉꯣ, ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯏꯆꯦꯅ ꯉꯥ ꯂꯩꯔꯒ ꯏꯄ꯭ꯋꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯂꯥꯛꯀꯦ"꯫ ꯃꯆꯦꯁꯤꯡꯅ ꯈꯟꯈꯤ, ꯑꯩꯈꯣꯏꯅ ꯆꯥꯛꯀꯧꯕ ꯆꯠꯂꯕꯗꯤ ꯏꯄ꯭ꯋꯥꯅ ꯗꯈꯤꯅꯥ ꯄꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯤ, ꯏꯄ꯭ꯋꯥ ꯋꯥꯒꯅꯤ ꯈꯜꯂꯒ ꯆꯍꯤ ꯑꯃꯠꯇ ꯆꯠꯈꯤꯗꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯃꯕꯨꯡꯗ "ꯇꯥꯆꯧ, ꯅꯪ ꯌꯨꯝ ꯄꯥꯜꯂꯣ, ꯑꯩꯈꯣꯏꯅꯤꯈꯛ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ, ꯏꯅꯝꯃꯗꯨ ꯂꯥꯛꯂꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯤꯌꯦ ꯇꯥꯆꯧ"꯫ ꯃꯕꯨꯡꯅ "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯕꯨꯡ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗ, ꯏꯆꯟꯕꯨ ꯑꯋꯨꯡ ꯇꯝꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯗꯧꯅꯤ" ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯣꯛꯄ ꯀꯞꯄꯅ ꯃꯈꯣꯏ ꯄꯨꯟꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯟꯗꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝ ꯌꯧꯔꯦ꯫ ꯑꯉꯝꯕ ꯂꯩꯖꯕ ꯈꯔꯅ ꯃꯆꯟꯒꯤ ꯑꯋꯨꯡ ꯇꯝꯗꯨꯅ ꯊꯥꯖꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯌꯨꯝꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯦ꯫ ꯍꯥꯟꯅꯗꯤ ꯑꯍꯟꯁꯤꯡ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯃꯆꯦ ꯃꯆꯟꯅ ꯄꯨꯛꯅꯤꯡ ꯂꯩꯖꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯏꯍꯥꯡ ꯍꯥꯡꯍꯧꯔꯦ꯫ ꯃꯊꯟꯇ ꯀꯞꯆꯩ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯃꯧꯄ꯭ꯋꯥꯗ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯁꯪꯒꯅ ꯃꯥꯕꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯤ꯫ ꯌꯨ ꯉꯥꯎꯔꯒ ꯃꯆꯦ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯧꯄ꯭ꯋꯥ ꯑꯉꯥꯎꯕ ꯂꯥꯛꯂꯦ ꯉꯥꯡꯅꯕꯤꯔꯤ꯫ ꯐꯅ ꯉꯥꯎꯔꯕꯁꯨ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯖꯩ ꯃꯆꯦꯅ꯫ "ꯇꯣꯝꯊꯤꯟ, ꯇꯣꯝꯊꯤꯟ" ꯀꯧꯗꯨꯅ "ꯅꯪꯕꯨ ꯉꯥꯎꯁꯤꯟꯅꯒꯅꯨ ꯏꯕꯨꯡꯉꯣ, ꯆꯦ ꯅꯆꯟ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯔꯟꯅꯤ, ꯏꯄꯥꯅꯤ ꯏꯃꯥꯅꯤ, ꯅꯪ ꯑꯃ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯨꯗ ꯏꯄꯥꯝꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯆꯪꯂꯛꯂꯤꯕꯅꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ" ꯀꯞꯈꯤ꯫ ꯃꯧꯄ꯭ꯋꯥꯅ ꯍꯥꯏꯈꯤ, "ꯏꯆꯦ, ꯑꯩ ꯌꯨ ꯊꯛꯂꯔꯣꯏ, ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯅꯤ, ꯑꯩ ꯂꯩꯔꯤꯈꯩ ꯀꯔꯤꯒꯤ ꯏꯆꯦ ꯏꯆꯟꯅ ꯃꯤꯠꯀꯤ ꯄꯤ ꯇꯥꯍꯟꯗꯣꯏꯅꯣ, ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯦ"꯫ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯣꯝꯊꯤꯟ ꯃꯆꯦ ꯃꯆꯟꯒꯤ ꯅꯥꯛꯇ ꯅꯣꯡꯃ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯦ, ꯅꯅꯥꯎꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯆꯦꯈꯣꯏꯕꯨ ꯆꯍꯤ ꯑꯃꯠꯇ ꯅꯤꯡꯒꯣꯡ ꯆꯥꯛꯀꯧꯕꯤꯗꯦ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯗꯤ ꯏꯆꯦ ꯏꯆꯟ ꯅꯈꯣꯏ 4 ꯅꯅꯥꯎꯅ ꯆꯥꯛꯀꯧꯖꯔꯒꯦ", ꯈꯨꯔꯨꯝꯖꯈꯤ꯫ ꯃꯆꯦꯅ ꯃꯄꯨꯛꯅꯤꯡ ꯈꯪꯅ ꯅꯨꯡꯁꯤꯗꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ꯫ "ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯏꯄ꯭ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯀꯧꯕꯤꯗꯦ ꯍꯥꯏꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯦ, ꯏꯄ꯭ꯋꯥꯅ ꯋꯥꯅ ꯍꯣꯠꯅꯕꯗꯣ ꯅꯆꯦꯈꯣꯏꯅ ꯌꯦꯡꯕ ꯉꯝꯂꯣꯏꯅ" ꯍꯥꯏꯈꯤ꯫ ꯃꯧꯄ꯭ꯋꯥꯅ "ꯏꯆꯦ, ꯍꯟꯗꯛꯇꯤ ꯉꯟꯅ ꯂꯥꯛꯎꯀꯣ" ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯀꯩ ꯏꯪꯈꯣꯜ ꯁꯝꯕꯜ ꯂꯣꯏꯁꯤꯜꯂꯒ ꯃꯆꯦ ꯃꯆꯟ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯠꯅꯖꯩ꯫ ꯉꯥꯏꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯉꯥ ꯂꯩꯕ ꯆꯠꯄ ꯊꯣꯛꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯃꯃꯥꯟꯅꯕ 2 ꯊꯦꯡꯅꯈꯤ꯫ "ꯚꯥꯏ, ꯉꯥꯏꯍꯥꯛ ꯃꯆꯥ ꯑꯃꯇꯪ ꯄꯥꯏꯃꯤꯟꯅꯔꯨꯁꯦ" ꯍꯥꯏ꯫ ꯇꯣꯝꯊꯤꯟꯅ "ꯚꯥꯏ, ꯑꯩ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯏꯆꯦ ꯏꯆꯟ ꯆꯥꯛꯀꯧꯗꯣꯏꯅꯤ, ꯉꯁꯤꯗꯤ ꯑꯩ ꯄꯥꯏꯔꯔꯣꯏ" ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯌꯥꯗꯗꯅ ꯅꯝꯗꯅ ꯌꯨꯗꯨ ꯄꯤꯊꯛꯂꯦ꯫ ꯌꯨ ꯊꯛꯈꯤꯕꯗꯒꯤ ꯆꯥꯛꯀꯧꯕ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯅꯤꯡꯉꯣꯜꯁꯤꯡꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯧꯄ꯭ꯋꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯨꯗꯣꯏꯅꯤ ꯈꯜꯂꯒ ꯂꯥꯛꯈꯤ꯫ ꯃꯔꯤ ꯂꯥꯛꯄꯗ ꯌꯨꯝꯗꯣ ꯁꯣ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯆꯦꯝꯅ ꯂꯩꯗꯨꯅ ꯀꯧꯈꯤ꯫ ꯃꯆꯦꯅ "ꯇꯝꯆꯥ, ꯇꯝꯆꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯅꯆꯟ ꯆꯥꯛꯀꯧꯕ ꯂꯥꯛꯂꯦ, ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯒꯤꯅꯣ ꯇꯝꯆꯥꯅ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯂꯣꯠꯂꯤꯗꯣ"
ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯀꯞꯈꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯃꯪꯒꯣꯜ ꯀꯥꯆꯤꯟꯗꯨꯗ ꯇꯥꯏꯁꯟꯅꯔꯒ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯂꯩꯈꯤ꯫ ꯃꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯕ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯪꯉꯨꯗꯣꯏꯁꯤ ꯈꯜꯂꯒ ꯃꯤꯠꯀꯤ ꯄꯤ ꯃꯔꯤ ꯃꯔꯤ ꯆꯦꯟꯊꯔꯛꯈꯤ꯫ ꯃꯆꯦꯅ "ꯏꯅꯥꯎꯁꯥ, ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯟꯅꯕ ꯃꯇꯝꯗꯨ ꯉꯥꯏꯔꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯂꯝꯃꯅꯤ꯫ ꯇꯣꯛꯂꯨ ꯀꯞꯄ꯫ ꯅꯤꯡꯉꯣꯜꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯄꯥꯝꯗ ꯃꯄꯤ ꯇꯥꯕ ꯐꯠꯇꯕꯅꯤ꯫ ꯀꯞꯂꯅꯨ", ꯃꯆꯦꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯄꯥꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯁꯣꯔꯣꯛ ꯆꯤꯗꯥꯏꯗ ꯀꯅꯥꯁꯨ ꯎꯗꯅ ꯂꯩꯈꯤ꯫ ꯃꯆꯦꯝꯅ ꯊꯣꯡꯒꯥꯟꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯅꯥꯎꯁꯤꯡꯗꯨꯗ "ꯏꯅꯥꯎꯁꯥ, ꯃꯤ ꯍꯟꯕ ꯊꯣꯛꯅꯔꯛꯂꯦꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ꯫ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯥꯏꯗꯣꯛꯅꯒꯅꯨꯀꯣ꯫ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯅꯆꯦꯅ ꯅꯣꯏꯒꯤ ꯗꯈꯤꯅꯥ ꯑꯃꯃꯝ ꯂꯩꯕꯤꯔꯒꯦ꯫ ꯌꯨꯝꯗ ꯏꯕꯨꯡꯅ ꯏꯄ꯭ꯋꯥꯅ ꯂꯩꯔꯛꯄ ꯗꯈꯤꯅꯥꯅꯤ ꯍꯥꯏꯅ ꯇꯝꯃꯨꯀꯣ" ꯍꯥꯏꯅ ꯃꯣꯏ ꯃꯅꯥꯎꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫